Information Service Television Network na lepalitna sandok chariba akan na putok sa thorum ni chegol gi thorum ni makok thong singi wari hariba thorum sida tongan tongan miu ke ai khoina unaje aduga hariba miu singduna moi moi na haina jariba subject lambi discipline da mai palak gi wari myam si saje bagi maram doina tatna dum panjabaduni maru na meng tabira punamaki marak sida dum mai pakning ba ayam bana mai pakning bang hakta boi dorini aduna mai palak pum tamda adugi wari duna tasengna yumpham moiraga hotnaning ba adigi aina tawri thabukta mangjil than chatning ba punamakse kharadang goresu akhoi adugi wakhalo du phahon banga magadi ka heba masi tasengna manglomda aikone thamjari ba makok thongmusingi wari hariba sigi certain objective tuni aduna ngasi makok thongmusing wari episode sigi khaneba tharumni sida yam henungai jaribadi Tau Debilal Stadium Panchukula Haryana sida saliba chahi ing lisingani kun 2020 gi February gi tang tere tagi na tramathoi phawda pangthokiba All India Master Athletics Championship yamna akhanaba Bharat pumbagi oina sinba chahi khara laisilaba chahi khara yama miwisingi masigi sports gi lamdani athoi hentana bagi sigi championship ta Manipur represent toroga chatpirubi mandingbam ongbi tarubi devi hoji madam gi sagi chahi si 65 running 65 hompu manga amuk surok matamni sida khoigi hematro javelin adagi hurdle yamna maruena pamjana sanabiriba discipline singse adagi short put adagi lamjen chenbi mo su maruena 4 into 400 meter relay race sida tongan tongan ba khoigi medal singsi phangbirakpi sakna rabi khoigi master athletic masigi player amani no unajan bitanja si laujari madam tarubi ngasi ISTV gi studio do lakpiri marwaina handak pangkui kuidri pangtokhiba kaino siboiba championship se masi sarugi abirugi mai palakpa ai goal mayam phangbirakpa se sigi nungai je basi han boinong tung phungdok sege duga aikoi gi thorom makok thongmusing wari da du mataram mokjari sanabasidi ai hoji panjari sini hematro ga si Kramai lengkai si hami anya cuma fazena demonstration terus kramai tu uno kai tu aina tazen ingin niko adegi javelin throw hurdle kramai tu masih discipline me amsi pernah yami short put auto high view saya mai pak pergi wari ke saja dringai dah hammer throw si kramai langi kramai tu hammer je aku cahi humpugi matak jawar gadi aku gi meter kan waje aku gi keji ohum na oye ba cahi yami gay keji macing tarani ada keji ohum je aku gi isagi level ni cahi obo mari di pale dana aduga lairaga langadam ne maje madi tunglom de langadam ni mang de langadam nati Osman lairaga lairaga madi laiba du dikara kadi laiba je ahum lak lairaga oju yai mari rak lairo di jamna lairaga di waidana ado ayamana ako je ahum lak laiba natra mari rak adum langeba madi langba je mangdom de langba tam ado sai da practice to wada Haryana ga chatringe dani telling the practice to wada kayam se aku ini sidai sidai nak bukan le 20 kantak pun lang meter je meter kun gumul lang bangam adum lang ada di Haryana dalam apa adigi mayam gi hadi mayang thakat pahai jare 19.80 adu lang 19.80 meter adi 20 diam nang nare ko wat nari do adum almost ai score to win low ya ba hammer silang adi javelin sidi lang basu panglai lai di hai mai gi ta ga da wi mong mato ga su khara lai male lai ma yung draga di yate ba ma di machin je yung ga lai ga dam ne ba yung draga di yate ado sigi javelin sin meter kya lang Haryana javelin gi di 17 ga 0.16 la adu da 17.16 ko adu man lang re adu su yam sali jane di hujik suri ba sei duga adai lang bu mo si ko adagi sida su goal phangbi dei hematro su goal phangi adagi hurdle sidi chung basidi chin mam si yaw chung mam si yaw du ne kayam wang thami moi se duga chung basi kramai to chung je 100 meter chi dane moi te je goal hamba de ai je mi aman ibel ahum de hena yaw ya de ba mi ibel ahum je dei da phach ani lawar ga di aina pali be ibel ahum je na taba atopa ma yaw ya na harden je khodak ta chan bane ba ado mi ne taw de oi ai isam ne de ta chung de ba phul ahum ma khai gi kanone ba thami je moi thami je awang ba je
ꯑꯗꯩꯗ 100 ꯃꯤꯇꯔ ꯁꯤꯗ ꯃꯔꯛꯁꯤꯗ ꯃꯉꯥ ꯊꯝꯒꯗꯕꯅꯦꯕ ꯃꯉꯥꯁꯤ ꯆꯣꯡꯉ ꯂꯥꯜꯂꯛꯀꯗꯕ ꯑꯗꯨꯗ ꯑꯃꯨꯛ ꯑꯍꯥꯟꯕ ꯇꯥꯟꯅꯔꯛꯀꯗꯣꯏꯅꯤ ꯑꯍꯥꯟꯕ ꯇꯥꯟꯅꯔꯛꯇꯣꯏꯅꯦꯕ ꯑꯗ ꯋꯥꯡꯉꯤꯕꯁꯦ ꯃꯥꯏ ꯕꯥꯔꯗꯨꯒꯤ ꯋꯥꯡꯉꯤꯁꯦ ꯐꯨꯠ 3.5 ꯋꯥꯡꯉꯦ 3.5 ꯋꯥꯡꯉꯦꯕ ꯑꯗꯨ ꯐꯖꯅ ꯑꯗꯨꯝ ꯆꯣꯡꯕ ꯉꯝꯃꯦ ꯍꯥꯏꯔꯗꯤ ꯐꯪꯉꯛꯏꯕ ꯁꯤꯁꯦ ꯍꯔꯗꯜꯁꯤꯗꯅ ꯈꯤꯇꯪ ꯁꯣꯏꯈꯤꯕ ꯃꯥꯜꯂꯦ ꯈꯤꯇꯪ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯒ ꯈꯪꯍꯥꯞꯁꯨ ꯍꯥꯞꯆꯜꯂꯛꯄ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯣꯏꯕꯅꯦ ꯁꯤꯜꯚꯔ ꯐꯪꯕꯤꯔꯛꯏ ꯑꯗꯣ ꯀꯔꯤꯅꯣ ꯃꯔꯨꯑꯣꯏꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯍꯨꯝ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕꯅꯤ ꯏꯁꯥꯒꯤ ꯑꯍꯨꯝꯗꯩ ꯍꯦꯟꯅ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯃꯦꯗꯥꯝ ꯇꯔꯨꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯣꯞꯁꯟ ꯍꯥꯏꯇꯥꯔꯦ ꯀꯔꯤꯅꯣ ꯁꯥꯟꯅꯩꯁꯦ ꯑꯩꯒꯤ ꯁꯥꯟꯅꯕꯗꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝꯁꯦ ꯍꯦꯃꯔꯅꯦ ꯑꯗꯒꯤ ꯁꯣꯠꯄꯨꯠꯅꯦ ꯑꯗꯒꯤ ꯖꯦꯝꯕ꯭ꯂꯤꯡꯅꯦ ꯑꯍꯨꯝꯁꯤꯅꯦꯕ ꯑꯗꯩꯗ ꯒꯣꯜ 2 ꯐꯪꯕꯒꯤ ꯑꯃ ꯍꯥꯞꯄ ꯌꯥꯏꯌꯦꯅ ꯑꯩꯅ ꯍꯔꯗꯜꯗꯣ ꯍꯥꯞꯆꯟꯕ ꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯇꯣꯉꯥꯟꯕꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯉꯁꯤꯗꯩꯁꯤꯗ ꯔꯤꯂꯦ ꯔꯦꯁ ꯑꯃ 4x400ꯀꯤ ꯔꯤꯂꯦ ꯔꯦꯁ ꯑꯃ ꯌꯥꯎꯔꯛꯏ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯅ ꯑꯩꯈꯣꯏ ꯃꯔꯤꯁꯤꯅꯅꯦ ꯆꯍꯤ 65ꯒꯤ ꯃꯤ ꯃꯔꯤꯁꯦ ꯁꯤ나 400ꯁꯦ ꯑꯃꯨꯛ ꯀꯣꯏꯒꯗꯕꯅꯦꯕ ꯁꯤꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟꯗꯣ ꯍꯥꯞꯆꯜꯂꯛꯏꯔ ꯁꯤꯅ ꯀꯃꯥꯏꯅ ꯁꯤꯗꯤ ꯍꯥꯞꯆꯜꯂꯛꯄꯅꯤ ꯂꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏꯅ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯣꯅ ꯌꯥꯎꯁꯟꯕ ꯌꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯔꯤꯁꯤ ꯁꯥꯔꯒꯕ ꯌꯥꯎꯁꯟꯕꯅꯤ ꯁꯤꯃ ꯁꯣꯠ ꯄꯨꯠꯁꯤꯗꯤ ꯀꯤꯂꯣ ꯀꯌꯥ ꯂꯪꯉꯤ ꯑꯗꯨ ꯁꯣꯠ ꯄꯨꯠꯇ ꯍꯧꯖꯤꯛ ꯕ꯭ꯔꯣꯟꯖ ꯐꯪꯉꯤ ꯁꯤꯗꯤ ꯈꯔ ꯈꯤꯇꯪ ꯁꯤꯅ ꯈꯔ ꯃꯣꯏꯒꯤ ꯃꯌꯥꯡꯁꯤꯅ ꯌꯥꯝ ꯋꯥꯡ ꯆꯥꯎꯕꯁꯤ ꯃꯌꯥꯡꯅ ꯍꯦꯜꯂꯦꯕ ꯑꯗꯣ ꯂꯪꯕ ꯃꯇꯝ ꯃꯌꯥꯡꯁꯤꯅ ꯈꯔꯗꯤ ꯁꯥꯟꯕ ꯍꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦ 9 ꯄꯣꯏꯟ ꯀꯩꯅꯣ ꯈꯇꯪꯗꯤ 9 ꯄꯣꯏꯟꯒ ꯈꯔꯗꯤ ꯍꯦꯟꯅꯗꯤ ꯂꯪꯕꯅꯤ ꯄꯥꯏꯕꯤꯌꯨ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝ ꯄꯥꯏꯕꯤꯌꯨ ꯄꯨꯟꯅ ꯑꯗꯨꯝ ꯍꯦꯛꯇ ꯄꯥꯏꯕꯤꯌꯨ ꯁꯣꯠꯄꯨꯠꯁꯦ 9.414 9.14 hangba langeba ado meterni haise meterni ado moidi kilo di kaya langi kilo matum kilo ahum sisu kilo ahum ado amta thambiyo certificate singdu moigi pire iba certificate hoji kilo ahum langba short put langbi se sai hammer gi habiru du mana mari lebe ya ahum lang ado yam leiriga di wayan habidana javelin gi langmusina akoina se sanadramni na khangdrimni akoina ꯀꯔꯥꯏꯗ ꯄꯥꯏꯒꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯪꯒꯅꯤ ꯀꯃꯥꯏꯅ ꯂꯦꯞꯀꯅꯤ ꯃꯥꯒꯤꯁꯨ ꯍꯦꯟꯗꯣꯛꯄ ꯌꯥꯗꯕ ꯑꯦꯔꯤꯌꯥꯅ ꯄꯤꯔꯝꯒꯅꯦꯕ ꯂꯥꯏꯟꯒ ꯀꯔꯤ ꯑꯗꯨ ꯑꯝꯇ ꯁꯨꯒꯥꯏꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯀꯃꯥꯏꯅ ꯇꯧꯏ ꯖꯦꯕꯂꯤꯟꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯂꯪꯕꯒꯤ ꯃꯑꯣꯡꯁꯤꯅ ꯀꯃꯥꯏꯅ ꯁꯣꯔꯠ ꯄꯨꯠꯀꯤ ꯃꯥꯒꯤ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯁꯣꯔꯠ ꯄꯨꯠꯀꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯣꯔꯠ ꯄꯨꯠꯁꯦ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯈꯨꯠ ꯃꯇꯣꯟꯁꯦ ꯁꯤꯒ ꯑꯅꯤꯁꯤꯅ ꯁꯨꯃꯥꯏꯅ ꯄꯥꯏꯒꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯅ ꯂꯪꯗꯣꯏꯅꯦꯕ ꯑꯗꯣ ꯃꯥꯅ ꯂꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯥꯁꯦ ꯅꯥꯁꯤꯗ ꯊꯦꯡꯗꯅ ꯁꯨꯃꯥꯏꯅ ꯆꯥꯊꯣꯛꯑ ꯂꯪꯕ ꯌꯥꯗꯦꯕ ꯅꯥꯁꯤꯗ ꯊꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯉꯝꯕ ꯆꯥꯡꯗ ꯅꯣꯟꯊꯔꯒ ꯂꯪꯈꯤꯗꯣꯏꯅꯦꯕ ꯍꯪꯒꯠꯂꯒ ꯍꯛꯆꯥꯡꯁꯦ ꯁꯨꯃꯥꯏꯅ ꯊꯦꯛꯊꯔꯦꯗꯅ ꯅꯥꯁꯤꯗ ꯅꯞꯁꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡ ꯌꯦꯠꯁꯤꯅ ꯍꯥꯟꯅ ꯊꯥꯡꯇꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯁꯦ ꯂꯪꯕ ꯃꯇꯝ ꯐꯜ ꯂꯥꯎꯅ ꯑꯣꯏꯁꯦ ꯆꯣꯡꯁꯤꯜꯂꯛꯀꯥꯟꯗ ꯈꯣꯡꯒ ꯈꯨꯠꯀ ꯃꯥꯟꯅꯍꯟꯒꯗꯣꯏꯅꯦꯕ ꯑꯗꯨꯒ ꯂꯪꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯂꯪꯈꯤꯗꯣꯏꯅꯦꯕ ꯑꯣꯀꯦ ꯁꯤꯃ ꯑꯗꯨꯗꯅꯤ ꯃꯤꯇꯔ 8ꯒ ꯈꯔ ꯍꯦꯟꯅ ꯆꯠꯂꯤꯁꯦ ꯑꯗꯨ ꯐꯨꯠ ꯂꯣꯝꯗ ꯄꯥꯔꯗꯤ ꯐꯅꯌꯥꯝ ꯌꯥꯝꯃꯤꯌꯦ ꯍꯥꯏꯗꯤ ꯀꯤꯂꯣ 3 ꯍꯥꯏꯁꯦ ꯁꯨꯔꯤꯕ ꯆꯍꯤꯗꯨꯒꯗꯤ ꯀꯤꯂꯣ 3 ꯁꯤꯒꯣꯏꯁꯦ ꯑꯗꯨꯝ ꯌꯥꯝꯗꯣꯏꯅꯤ ꯄꯥꯏꯔꯕꯤꯗ ꯑꯩꯈꯣꯏ ꯀꯤꯂꯣ 3 ꯊꯣꯏꯗꯣꯛꯅ ꯂꯨꯝꯗ꯭ꯔꯦꯅ ꯐꯥꯎꯔꯦꯕ ꯑꯗꯨ ꯖꯦꯕꯂꯤꯟꯅ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯏ ꯍꯦꯟꯗꯣꯛꯄ ꯌꯥꯗꯕ ꯌꯥꯕ ꯀꯔꯤ ꯇꯧꯏ ꯖꯦꯕꯂꯤꯟꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯄꯤꯔꯤꯕ ꯁꯨꯃꯥꯏꯅ ꯑꯦꯔꯣ ꯃꯥꯔꯛ ꯑꯃ ꯑꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯇꯥꯒꯗꯕꯅꯦ ꯖꯦꯕꯂꯤꯟꯁꯦ ꯑꯗꯣ ꯇꯥꯕꯁꯤꯗ ꯃꯥꯁꯦ ꯆꯦꯜꯂꯒ ꯂꯪꯉꯁꯨ ꯌꯥꯔꯦ ꯆꯦꯟꯗ꯭ꯔꯒꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯇꯝꯕꯤꯕ ꯑꯣꯖꯥꯁꯤꯅ ꯆꯦꯜꯂꯒ ꯂꯪꯕꯁꯦ ꯁꯤꯅ ꯁꯥꯜꯂꯦꯅ ꯆꯦꯜꯂꯒ ꯂꯪꯕꯁꯦ ꯇꯧꯋꯦꯕ ꯑꯗꯣ ꯆꯦꯜꯂꯒ ꯂꯪꯉꯦ ꯃꯥꯁꯦ ꯁꯤꯗꯒꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯐꯨꯠ 2ꯒꯨꯝꯕꯒꯤ ꯑꯟꯗꯥꯖꯗꯪ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯇꯧꯔꯒ ꯆꯦꯜꯂ ꯂꯪꯉꯦ ꯑꯗꯣ ꯃꯣꯏꯒꯤ ꯖꯦꯕꯂꯤꯟꯒꯤ ꯇꯥꯁꯦ ꯂꯪꯕ ꯃꯇꯝꯗ ꯃꯆꯤꯟꯁꯤꯅ ꯌꯨꯡꯗ꯭ꯔꯒꯗꯤ ꯌꯥꯗꯦꯕ ꯁꯥꯅ ꯂꯪꯉꯒꯁꯨ ꯁꯣꯏꯗꯅ ꯌꯨꯡꯍꯟꯒꯗꯕꯅꯦꯕ ꯁꯣꯏꯗꯅ ꯌꯨꯡꯍꯟꯒꯗꯕꯅꯦ ꯃꯥꯁꯦ ꯌꯨꯡꯗꯕꯗꯤ ꯌꯥꯗꯦ ꯁꯤꯃ ꯑꯗꯣ ꯍꯧꯖꯤꯛ ꯚꯥꯔꯠ ꯑꯁꯤꯗꯤ ꯆꯥꯎꯏꯗꯣ ꯑꯗꯨꯅ ꯁ꯭ꯇꯦꯠꯁꯤ 19ꯅꯤ ꯂꯩꯈ꯭ꯔꯤꯁꯦ ꯕꯣꯏꯕ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯂꯥꯛꯀꯗꯕ ꯃꯌꯥꯝ ꯑꯗꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁ ꯃꯌꯥꯝ ꯑꯃꯗꯤ ꯃꯌꯥꯝꯁꯤ ꯂꯣꯏ ꯑꯌꯥꯝꯕ ꯂꯥꯛꯇꯧꯔꯤꯅꯤ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯌꯥꯝꯕ ꯂꯣꯏ ꯁꯨꯕ꯭ꯔꯥ ꯑꯗꯒꯤ ꯃꯅꯤꯄꯨꯔꯁꯤ ꯆꯠꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯁꯤ ꯁꯥꯟꯅꯕꯗꯕꯨꯗꯤ ꯊꯋꯥꯏ ꯂꯣꯏꯅ ꯌꯥꯎ ꯍꯥꯏꯁꯤꯗꯤ ꯂꯣꯏ ꯈꯪꯅꯔꯦ ꯃꯤꯅ ꯀꯌꯥꯝ ꯆꯠꯂꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯤꯟꯖꯦꯟ ꯇꯤꯝꯁꯤ ꯀꯌꯥ ꯆꯠꯂꯤ ꯅꯨꯄꯤꯗ 94 ꯑꯃ ꯑꯗꯨꯒ ꯅꯨꯄꯥꯗ 93 ꯑꯃ ꯑꯩꯈꯣꯏ ꯃꯤ 103 ꯆꯠꯂꯤ ꯍꯥꯏꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯌꯥꯎꯔꯒ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯗꯤ ꯃꯤꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯁꯥꯟꯅꯕ ꯒꯦꯝ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯩ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯁꯥꯟꯅꯕ ꯇꯤꯝ ꯑꯣꯏꯅ ꯁꯥꯟꯅꯕ ꯒꯦꯝ ꯑꯃ ꯂꯩꯔꯦ ꯃꯔꯨꯑꯣꯏꯅ ꯑꯦꯊꯂꯦꯇꯤꯛꯁ ꯑꯌꯥꯝꯕꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏ ꯑꯗꯨ ꯍꯧꯖꯤꯛ ꯃꯦꯗꯥꯝꯒꯤꯁꯨ ꯃꯦꯗꯥꯝ ꯇꯔꯨꯕꯤꯒꯤꯁꯨ ꯑꯣꯏꯔꯦ ꯑꯗꯣ ꯁꯤꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯒꯦꯝꯁꯤ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯁꯤ ꯀꯝꯄꯤꯠ ꯇꯧꯅꯔꯛꯀꯗꯣꯏꯅꯤꯅ
ado final ga lakpa khotpa smani am sana langpa da mi si say example hammer throw harisine hammer langpa matam je karam state ki yawi state che akoina chane state tarama pan chane state tarama pan de state amam dagi chai humpu manga hai chai humpu manga phasiken thar ahum lakadaba akoi chom manipur de jo ahum dangne ba chali je phasiken thar hammer da ang hammer or jo chotput or jo jembling or jo phasiken thar ahum jida ne ba langna di je aduna state tarama pan chane ba koi chane je asa tarama pan di tarama na ahum ni lakadoi se mi du yami hai si loina ba compete tong nei ne ba loi kam tong na di ni ado moina competition si taw mutam da di kramai tawi mi sing se moi gi atopa mapalam gi haitare mapan gi state ki moi gi performance thengna ba performance moi je atai state ki kanwa sing chi di mi sing je ayamana lamje lom da chali moi je mapanga je kaya yaude ba akoi maitai ni hele masa ui ba je moi di maklak se chang ba ni na lamje lom da ayam sakhi ba lamje lom da ayam sakhi ba ni som da choput gumba jembling gumba adagi di hammer gumba chum ba je moi je kaya yaude ba moi je moi di high jump long jump adagi di lamje sugumada ayam moi je ai maklak sangbagi thabak moina yagado du ngakta adu ngakta moi lawi moi ju mana si yaringe di lahoge na khalina ada sima yam nungai adagi hojik lamji chen baharaga sesida khoi relay race am yauri si khoi mi marina 400 si chen na duini 400 into 400 chen basidi phangbu di bronze phangya data su team du kana sai kramai to khoi team je akhoi rongi 65 ki 65 plus he sigi mi mari ma thok toi ne ba adai moi gi state mai hang je moi ahum je dum thok le ba adagi di moi gi jo hana ahum thok je di mari sarak pani na mari je thol kan akhoi gi na mari je chai handa bana sabadi ya de aduga hengkat padi ya 70 gi ama chala mari sai ba manipur gi oina sai 70 gi nupi ma chala mari sai ba moi ji moina akhoi mayam ja hana lenga matung da akhoi gi khuchi da nang ani shub da chenga dam ni ahum shub da chenga dam ni haiba ji gi je akhoi khote ira thame ba ada sigi yam nokning ba mana ai je ahum shub da ani shub da chenga dam ne ba ani shub da chenga dam je fast ki chengi mi de na chela ba matung sai ji da ama sing ngai ra lei doi ne ba mana pari ba po se akhoi gi sina doi ne ba ado ma ji hendok na sapadi ya de ba adai da ngasai gi ani shub da chen doi ba mi jina ngasai mayang gi na wang ba ji da akhoi gi ko sai tar ko mana khanjan da na akhoi gi lai ba mi ji uhong de re ba uhong da lai ba de gi akhoi gi fast da cheli mi du di ai di phamale ni ai di ahum lok shub da chenga da mina ma da gi di mana chong ga lai ba ji da ai jina phamam de pho hawla ga ai jina ahum ji da chenga da ai jina ani shub ji law ra chele ba mayam ji no pa ji de nang pai natri sak si mi sum hengi doi ni mi hengi doi ne ba alai da ai natte hara ga ju ai ne le thok pa ya de ba alai da ai jina ahum shub da chenga da ba ji ani shub ji ta pai ra ai na chele ba adagi di ai ise nang sai kamai tawri no nang na chenga dom matam de chen nang to u hogdi mi hari ma jina khanjen gi da awang bom na khanjen gi da ma je ai u hogdi mi aduga di yeng thor kan nang na chele re madu da tawe na an mai tawe ba ado hojik nungai maroina madam tarubi gi di wari sabdi phangjare sai gi relay race ki matang wari sarak pase atopa yauri ba atopa ahum do ado ngasi lengbire ngi si mingong to panbirmo yam nungai ni harau ni chai humbudra gi origin na khochnam singkhai leima ma leifam na krai leifam je akhoi khorai ning dogum da gi ne do atopa ani dum adagi atopa ani du na lamlong dagi jamuna adagi di amana subadani je kongmadai ni ande khorai rom dagi medang thar ahum suduni ko rom dagi amaga punami mari se manipur represent roga adu iski ga di kramai to ya to state koi tarin pan le se moi di asam ga sudum phabra lak pra kramai to siam lai da lapti moi asongi maya ji moi di akhoi gi di hairi ba khoi chama ta ri sidam chali ne moi gi di moi maram oi tawra kaino khangde mi jene akta angakpa phangai ni mi nungai boi koi boi su yaura jan adagi di akhoi chom dagi akhoi chama ga ta ri chali je akhoi je pulapuna chulai leite ba mai gi event dog mana da bani na chahi mana da bani na aduna mai tawgadam nakalom da chatnagi horen loira kan da hanjala kan da akhoi gi laibham ju da pun bai wane ba master ji chahi kya dagi di chahi moi chahi ne phu dagi adum chat yare veteran ado 40 plus dagi dum yare 40 plus da yare simai amnunga je da hojiki hematro lange adagi si langne di ai mit ki mang da dum loi tawding hak on sport tawding ni field tawding ni
ꯑꯗꯩ ꯖꯦꯕꯂꯤꯟ ꯁꯤ ꯒꯣꯜ ꯐꯪꯉꯛꯏꯁꯦ ꯁꯤꯒꯤ ꯂꯪꯉꯛꯄꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯔꯨꯕꯤꯅ ꯐꯥꯔꯁ ꯇꯥꯔꯦ ꯒꯣꯜ ꯐꯪꯉꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯖꯦꯕꯂꯤꯟꯒꯤ ꯍꯦꯛ ꯂꯥꯎꯊꯣꯔꯛꯄ ꯍꯦꯃꯔꯒꯤ ꯍꯦꯛ ꯂꯥꯎꯊꯣꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗꯗꯤ ꯀꯔꯤ ꯐꯥꯎꯏ ꯒꯣꯜ ꯐꯪꯉꯛꯄ ꯑꯩꯗꯤ ꯑꯍꯥꯟꯕꯒꯤ ꯁꯤꯗꯩꯁꯤ ꯑꯩꯁꯦ ꯃꯣꯏꯒꯤꯗꯤ ꯍꯦꯛ ꯂꯣꯏꯕꯒ ꯍꯦꯛꯇ ꯂꯥꯎꯊꯣꯛꯑꯦꯕ ꯂꯥꯎꯊꯣꯛꯑꯒ ꯀꯧꯊꯣꯔꯛꯄꯗꯨꯗ ꯑꯩꯁꯦ ꯍꯔꯥꯎꯕꯩ ꯄꯥꯈꯠ ꯃꯣꯏꯗꯤ ꯕꯥꯖꯥꯏ ꯕꯦꯡꯒꯨꯜ ꯃꯌꯥꯝꯗ ꯈꯣꯡꯉꯒ ꯕꯦꯜꯒ ꯇꯧꯔ ꯑꯩꯁꯦ ꯍꯔꯥꯎꯃꯟꯗꯅ ꯑꯩꯁꯦ ꯃꯣꯏꯒꯤ ꯒꯣꯜꯁꯤꯅ ꯃꯌꯥꯏꯗ ꯂꯦꯞꯍꯜꯂꯦꯕ ꯈꯔ ꯋꯥꯡꯇꯛꯅ ꯑꯗꯒꯤ ꯁꯦꯀꯦꯟꯒ ꯊꯥꯔꯒꯗꯨꯅ ꯅꯥꯀꯟꯗ ꯂꯩꯌꯦꯕ ꯑꯗꯩ ꯑꯩꯁꯦ ꯀꯞꯄꯦ ꯍꯔꯥꯎꯃꯟꯗꯅ ꯑꯩꯁꯦ ꯀꯞꯄꯦꯕ ꯀꯞꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯨꯅ ꯀꯩꯗꯧꯕ ꯑꯁ ꯑꯩꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯛꯎꯔꯤꯗꯣ ꯑꯩ ꯀꯃꯥꯏꯅ ꯊꯣꯛꯄꯅꯣ ꯑꯩ ꯈꯪꯗꯦ ꯑꯩ ꯄꯨꯔꯥ ꯕ꯭ꯂꯥꯏꯟꯅꯤ ꯍꯥꯏꯌꯦꯕ ꯌꯥꯝ ꯍꯔꯥꯎꯕꯣꯏ ꯑꯗꯒꯤ ꯏꯁꯥꯁꯦ ꯄꯨꯡꯊꯣꯛ ꯊꯣꯛꯀꯠꯄꯗꯨꯅꯤꯗ ꯍꯧꯖꯤꯛ ꯐꯪꯕꯤꯔꯛꯄ ꯃꯦꯗꯜ ꯃꯌꯥꯝꯁꯦ ꯑꯃꯇꯪ ꯌꯦꯡꯖꯒꯦ ꯑꯗꯨꯅ ꯑꯍꯥꯟꯕ ꯍꯧꯖꯤꯛꯀꯤ ꯍꯦꯃꯔꯒꯤ ꯒꯣꯜꯁꯤꯅ ꯀꯔꯝꯕ ꯑꯗꯨꯃꯛꯇꯪ ꯑꯩꯈꯣꯏꯒꯤ ꯚꯤꯌꯔꯁꯤꯡꯗꯁꯨ ꯎꯠꯄꯤꯌꯨ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯗꯨꯅ ꯍꯦꯃꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯁꯤꯅ ꯍꯦꯃꯔꯒꯤ ꯏꯁꯥꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯃꯌꯥꯝꯅ ꯁꯤꯅ ꯍꯦꯃꯔꯒꯤ ꯀꯦꯃꯦꯔꯥꯗ ꯌꯦꯡꯉ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝꯗ ꯋꯥꯔꯤ ꯁꯥꯕꯤꯕ ꯑꯣꯏꯅ sina hemarge sigi sidane ayang kappi haramandra kapki sigi sidai ꯑꯗ ꯄꯨꯟꯁꯤꯗ ꯄꯥꯏꯗ ꯐꯪꯕ ꯌꯥꯄꯅꯦ ꯑꯃ ꯊꯝꯕꯤꯌꯨꯀꯣ ꯑꯗ ꯃꯊꯪꯗꯅ ꯀꯩꯅꯣ ꯑꯗꯨꯅ sina jambling da ꯖꯦꯕꯂꯤꯟꯒꯤ ꯒꯣꯜꯅꯤ ꯁꯤꯃ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗ ꯃꯌꯥꯝ ꯇꯔꯨꯕꯤꯒꯤ ꯃꯊꯪ ꯑꯝꯇ ꯍꯥꯏꯕꯤꯌꯨ sina silver sina kanogi akhoi ngasagi hardan do hurdle meter chamagi hurdle gi do aigi evil din nate ba hapchalakpani goal ani phangbagi adu da su silver lawra ine so thank you very much mayam thagani ngai ni adigi mathang du bronze ama phange bronze sina kan oidori short put oidoiba adi macham yawri kain macham jina ne akhoi tambiba oja je oja kecho na chahi marfugi halam layeba 80 plus ki mana ne nungsi mandana haram mandana nang bol mayam je phangpa je ai nangwa da kainom de piding adu hong kong da chanaru bada aina phangapa silver am le mase ai nangwa da khodon tawra da ne oja je ne oda nungsi de pibi ba kya nungsi rom ne go sai ma phu surabaduna madam tarubi gi performance u matam penjadan ni ma masana phangpa medal pithore ini ꯁꯤ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯁꯤꯕꯨ ꯐꯖꯅ ꯑꯗꯨꯝ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯝꯕꯤꯔꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯒꯣꯜ ꯑꯃ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯤꯑꯣꯏꯕꯁꯤ ꯁꯤꯅꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯁꯦ ꯑꯩꯅ ꯅꯤꯡꯉꯤꯕ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯑꯩꯅ ꯈꯟꯖꯔꯤꯕ ꯃꯗꯨꯒꯤ ꯄꯥꯟꯗꯝꯗꯨ ꯐꯪꯉꯛꯄ ꯃꯥꯏ ꯄꯥꯛꯄ ꯃꯇꯝꯗ ꯍꯔꯥꯎꯕꯁꯦ ꯍꯧꯖꯤꯛ ꯃꯤꯠꯇ ꯄꯤ ꯇꯥꯡꯈꯩ ꯃꯌꯥꯝ ꯇꯔꯨꯕꯤꯅ ꯍꯔꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯤꯅꯔ ꯔꯦꯝꯞꯇꯨꯗꯩꯗ ꯃꯌꯥꯏꯗꯒ ꯀꯥꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯦꯗꯜꯒ ꯁꯤꯔꯛꯄ ꯃꯇꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯂꯥꯞꯅ ꯍꯔꯤꯌꯥꯅꯥꯗ ꯂꯩꯕꯅꯤ ꯑꯃꯨꯛꯇꯪ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤ ꯀꯃꯥꯏꯅ ꯐꯥꯎꯏ ꯃꯇꯝꯗ ꯀꯔꯤ ꯈꯜꯂꯤ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯇꯧꯔꯤꯁꯦ ꯏꯆꯥꯁꯤꯡꯗꯨꯅ ꯎꯔꯝꯃꯒꯗꯤ ꯃꯌꯥꯝꯗ ꯎꯔꯝꯗꯦ ꯑꯩꯅ ꯍꯔꯥꯎꯔꯤꯁꯤꯗꯤ ꯃꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯅꯤꯌꯦꯅ ꯑꯩꯁꯦ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯊꯨꯒꯠꯄ ꯃꯌꯥꯝꯁꯤꯅꯕ ꯑꯗꯒꯤ ꯑꯩꯅ ꯑꯗꯨ ꯂꯧꯕ ꯂꯣꯏꯔꯀꯥꯟꯗ ꯌꯨꯝꯗ ꯐꯣꯟ ꯇꯧꯔꯛꯑꯦꯗ ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯑꯦ ꯏꯃꯥ ꯅꯪ ꯀꯔꯤꯗ ꯂꯧꯔꯒꯦꯅ ꯃꯣꯏꯅ ꯑꯣꯏꯅ ꯃꯊꯪꯁꯦ ꯍꯔꯥꯎꯕ ꯑꯗꯒꯤ ꯑꯩꯅ ꯐꯣꯜꯁꯤꯁꯨ ꯇꯥꯟꯖꯥꯗꯨꯗꯤ ꯌꯥꯗꯗꯅ ꯑꯩꯅꯅꯦ ꯅꯪ ꯗꯗꯥꯗꯁꯨ ꯍꯥꯏꯔꯣ ꯏꯕꯦꯝꯃ ꯑꯗꯒꯤ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯌꯨꯀꯣ ꯁꯨꯃꯥꯏꯅ ꯏꯃꯥꯗꯣ ꯒꯣꯜ ꯑꯃ ꯂꯧꯔꯦꯅ ꯑꯗꯣ ꯑꯩꯒꯤ ꯏꯚꯦꯜꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯇꯧꯒꯗꯕꯅ ꯑꯩ ꯍꯥꯏꯌꯦꯕ ꯏꯍꯥꯟ ꯍꯦꯛ ꯍꯥꯟꯕꯗꯨꯗ ꯂꯧꯕꯅꯦꯕ ꯒꯣꯜ ꯑꯍꯥꯟꯕꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯃ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯋꯥꯔꯤ ꯍꯥꯏꯔꯤꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯃꯤꯡ ꯊꯧꯔꯝꯒꯤ ꯃꯃꯤꯡꯁꯦ ꯊꯧꯔꯝꯁꯤꯗꯩꯁꯤꯗ ꯃꯦꯗꯥꯝ ꯇꯔꯨꯕꯤꯁꯤ ꯁꯥꯟꯅꯔꯨꯔꯦ ꯃꯔꯨꯑꯣꯏꯅ ꯃꯥꯁꯇꯔꯒꯤ ꯆꯍꯤ 65 ꯍꯥꯏꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯃꯁꯤ ꯅꯥꯝ ꯇꯥꯗꯅ ꯂꯩꯀꯥꯏꯒꯤ ꯀꯔꯤꯒꯤ ꯙꯔꯃ ꯀꯔꯃ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤ ꯆꯠꯇꯅ ꯑꯗꯒꯤ ꯎꯁꯣꯞ ꯋꯥꯁꯣꯞ ꯃꯀꯣꯛ ꯐꯝꯗꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯆꯍꯤꯁꯤꯅ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯑꯀꯤꯕ ꯂꯩꯇꯅ ꯏꯁꯥꯗ ꯁꯥꯟꯅꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯨ ꯂꯣꯠꯇꯅ ꯌꯥꯎꯔꯤ ꯃꯁꯤ ꯑꯩ ꯐꯨꯗꯣꯛꯀꯗꯧꯅꯤꯅ ꯁꯥꯟꯅꯔꯛꯏꯁꯦ ꯃꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯆꯧꯕ ꯃꯒꯨꯟ ꯀ꯭ꯋꯥꯂꯤꯇꯤ ꯑꯃ ꯂꯩꯇ꯭ꯔꯦꯅ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯧꯅꯥ ꯍꯥꯏꯇꯥꯔꯦ ꯁꯥꯟꯅꯕꯁꯦ ꯄꯥꯝꯃꯟꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯈꯨꯠꯂꯥꯏꯁꯦ ꯂꯩꯔꯤꯅꯤ ꯍꯦꯃꯔꯒꯨꯝꯕ ꯖꯦꯝꯕ꯭ꯂꯤꯡ ꯑꯗꯒꯤꯗꯤ ꯁꯤ ꯁꯣꯠꯄꯨꯠꯀꯥꯁꯦ ꯂꯩꯔꯤꯅꯦꯕ ꯂꯩꯔꯒ ꯌꯨꯝꯁꯤꯗꯅꯦ ꯉꯥꯛꯇꯪ ꯆꯪꯕꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯧꯕꯨꯛ ꯑꯃ ꯂꯩꯔꯤꯗꯣ ꯂꯧꯕꯨꯛꯁꯤꯗ ꯑꯗꯨꯝ ꯁꯥꯟꯅꯕꯁꯤꯗ ꯉꯥꯎꯕꯅꯦꯕ ꯑꯩꯁꯦ ꯀꯩꯅꯗꯤ ꯌꯥꯎꯕꯅꯦꯅ ꯌꯥꯎꯁꯦ ꯆꯪꯁꯤꯜꯂꯨꯔꯃꯤꯅ ꯑꯩ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯌꯦꯕ ꯑꯗꯨꯅꯅꯦ ꯉꯥꯏꯍꯥꯛ ꯁꯪꯉꯦꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯦꯗꯅ ꯂꯧꯕꯨꯛꯁꯤꯗ ꯂꯪꯉ ꯁꯥꯟꯅꯗꯣꯏꯅꯤ ꯑꯩꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯁꯦ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯉꯩꯗꯅꯤ ꯍꯧꯖꯤꯛ ꯁꯤꯅ ꯁꯥꯟꯅꯕꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯂꯩꯔꯦ ꯁꯥꯟꯅꯕꯁꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯃ ꯂꯩꯗꯣꯏꯅꯤꯗꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯏꯃꯥ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤꯉꯩ ꯑꯗꯒꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯏꯄꯥꯝꯁꯤꯅ ꯀꯗꯥꯏꯗꯅꯣ ꯑꯗꯒꯤ
ahal laman loinabak madam gi loin hingibra kramai tawi kitang panbiro duga somda yum palam matungi lepham isagi yum sina kadai deno aigi isaje leibam di khoran ning do bung di adum masani amana aino ji ongi sina khuno hairani aduga aina leiri sina khulle ne ba hadi ipam je adum inang nang nei haidare adu yum da leir ngai da angang oi ringai da ju ai je chana badi adum yam pame ba chana baji di adum isana adum pamna adum hore adai khara thaina ding ngan na nauna adum mai pali dana adai yum pan gi badagi isa jingjiga adagi di inang no pam mayam je to ichana barom da mai ojan badi ngam khidre na som yum palam matung yum longi haitare no pam yum longi adu kitang background da habi usai shu no ka no dagi ta ta du kamai to yi leibra kari mamin ka wi ka do yi do loin mak adum ta pan biram ta da je ai gi pore bidal lai gidre ma si brain tumor da brain je operation ta bodagi lai da bani 2002 gi December ani da lai gidre ma je adu lai gidre to angang de ahum thalami nupa ani nupi ma adu isa jingjiga hona bane adagi di ipurubal laitra mina wakhan je nungai tra bani mayam marak da thoga chana bagi wakhal kari kara je ngondal chuklai laitre ba ada kona thangda sum hujikta hal oira kanda phudo charak ba haitare hal oira kan sida ado sanin bi wakal hana legiba sanar ko chen chongba asi yam pamuk bagi torok bu mayam do adu thengu je theng madu muk nauna bading tawdana hawhandana adu sanare haisima adu yum palam matungda adagi kanogi kogi tada legitri siming di kari kawim to panbim mingje M Kumar aji mayam na Phyllis Kumar har adum khamna bane sinpham je maje electronic nge radio chemba TV chemba okay electronics ki adumana sembira me yam nungai taba wari amani nungai ba marak seista adu phangai ba award medal punamak nungsiba mayam se tadi mafam dane haitare adu mana tang madu kathuk pirabane da mana sana jari wari su adu mana kathuk charabina da mana chalam dai matam da ju ai je mai pakchara ke na ai mangon da khorama ma chatle ba aina thaina pamjaram ba je hoji nahak leitraga ju ai ma se ai mai pakla ke ko hai ba ji aina chatri ngai matam da mangon da khorama ma chatle ba mai pakchara ke ba je adu gi nusiba ma adu gi prema ma nusiba ma adu madam gi thamoi da hoji library du yamna mek seng library adu yam nungai je adu na thauna hai tare piraga punamak si mai paklai mathang mai paklai mai pakpagi wari kudimak se adum lagidrasu tadari mafam da mana akoi sajari bani liri bani katli bani da mana phauminar se da hoji training to buse sana bagi training to buse di da chalu harina chatring gi mamang sigi championship si yauna bagi honar ko si di krai da training to yi aduga course na kana hoi khoman malung sida tawe ba adum ayuki pung taruk tagi nipan bauje adum tawi hoji khoman malung da tha ama chupati adum ayuk nungtin je ai adum tawi ading na changba kan da ju yum da ju adum khona re yakse adu costi kana way sai gi tongan ni hammer gi tongal lamgani jebling gi tongal jamana bra akoi tambi bedadi wangai dagi hal da keso hari je chai marphu gi hanje mana loin ma adum tambi re adai angan ba ngalingai matam dadi pung taruk ki adai dadi akoi gi common manungi 400 chenbum achobudo adu ground achobudo changa khoji adum chen main stadium achobuji dane khoji hek changa ga hemar che pair ga langba chotputi langba yadi isa chi chagal 100 di yadi na khoji 400 mafam di stadium ji di mari rak natra mangara sidi adum chele warming up tori ni chelen bajina adu ga ngasai gi langba khotpa me torok kadui ne torok te ne adum dagi thola kanda somdom tok doi ne adu hoji chahi se nupi ga sidi nupi wi bising ni chahi ni phuge heladi moi ji saru ga je pathare ana hairi ni adagi chahi yankai gi helagadi amuhena tongan ban nupi singi masa akogi sonjala pui maram me am lai haitare nupa ju chamani adu chahi hompu helaba madam tarubi se masi sana bai hoji lamji jenbe wari ai round mari mangali chele haina adagi sidasu chelu bagi wari dawbirina adu hakjang dadi kasu tawdabra sana kai tawi kari kasu thudok pat tawde chenbo khopai de aduga hammer gumba adagi di jemling langbo khopje nauringai matam di de hapta mukti sagan chai chikpo khopa taweba adu hujik ti kai phok tawdre haibadi season tawri imni ton up tawri haidui ne
ꯃꯁꯜꯁꯤ ꯐꯔꯦ ꯀꯜꯂꯛꯑꯦ ꯍꯥꯏꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯍꯞꯇꯥꯃꯨꯛꯇꯤꯕ ꯈꯔ ꯆꯤꯛꯄ ꯅꯥꯕꯁꯤ ꯇꯧꯔꯝꯃꯦꯕ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯁꯥꯟꯅꯁꯜꯂꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯑꯣꯖꯥꯁꯤꯅ ꯑꯗꯣ ꯀꯩꯝꯃꯛ ꯇꯧꯗꯦ ꯍꯤꯗꯥꯛꯁꯨ ꯇꯩꯗꯦ ꯑꯩ ꯀꯩꯝꯃꯛ ꯇꯧꯗꯦ ꯑꯗꯨꯝ ꯐꯈꯤ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯇꯧꯗꯦ ꯑꯗꯨ ꯁꯥꯟꯅꯕ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣꯝ ꯁꯥꯟꯅꯔꯗꯤ ꯀꯩꯅꯣꯝ ꯆꯦꯜꯂꯛꯑꯗꯤ 에너지 ꯃꯌꯥꯝꯗꯤ ꯃꯥꯡꯉꯤꯕꯅꯤꯅ ꯃꯗꯨ ꯑꯃꯨꯛ ꯔꯤꯒꯦꯟ ꯇꯧꯅꯅꯕ ꯍꯥꯏꯗꯤ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗꯨꯗꯩꯗ ꯆꯥꯕ ꯊꯛꯄꯒꯁꯤꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯛꯏ ꯃꯔꯨ ꯑꯣꯏꯔꯛꯏꯕ ꯑꯗꯨ ꯆꯥꯕ ꯊꯛꯄꯒꯗꯤ ꯁꯥꯟꯅꯕꯒꯤ ꯀꯔꯤꯒꯤ ꯇꯧꯕꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯃꯦꯗꯥꯝꯒꯤꯗꯤ ꯆꯥꯕꯁꯦ ꯑꯩꯅ ꯈꯨꯃꯟꯁꯤꯗ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯩꯁꯦ ꯁꯪꯒꯣꯝ ꯒꯤꯂꯥꯁ ꯑꯃ ꯊꯛꯑ ꯆꯠꯀꯅꯤ ꯑꯗꯨ ꯅꯠꯇꯅ ꯊꯣꯏꯗꯣꯛꯅ ꯃꯗꯨꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯔ ꯊꯛꯄ ꯈꯣꯠꯄꯗꯤ ꯇꯧꯗꯦ ꯑꯌꯨꯛꯇꯗꯤ ꯑꯩ ꯆꯠꯄ ꯃꯇꯝꯁꯤꯗ ꯁꯪꯒꯣꯝ ꯒꯤꯂꯥꯁ ꯑꯃꯗ ꯑꯩ ꯊꯛꯑ ꯆꯠꯂꯦꯕ ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯜꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯆꯥꯅꯤ ꯈꯪꯗꯦ ꯏꯁꯤꯡꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝꯗꯤ ꯊꯛꯄ ꯄꯨꯡ 9ꯒꯤ ꯃꯇꯨꯡꯁꯤꯗ ꯍꯜꯂꯛꯄꯁꯤꯗ ꯑꯗꯨꯗꯤ ꯑꯗꯨꯝ ꯊꯛꯏ ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯗꯨ ꯑꯗꯥ ꯀꯟꯅꯅꯕ ꯈꯣꯠꯅꯕ ꯑꯗꯨꯗꯤ ꯇꯧꯗꯦ ꯃꯌꯥꯝꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯦ ꯑꯗꯨꯝ ꯆꯥꯏ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜꯂꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕꯁꯦ ꯆꯥꯔꯒ ꯑꯍꯦꯟꯕ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯆꯥꯗꯦ ꯍꯥꯏꯅꯦꯕ ꯆꯥꯗꯦ ꯑꯗꯨꯗꯤ ꯑꯗꯣ ꯁꯥꯟꯅꯕꯁꯦ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯐꯪꯕꯕꯨꯗꯤ ꯒꯣꯜꯗꯤ ꯐꯪꯉꯦ ꯍꯦꯃꯔꯊ꯭ꯔꯣ ꯂꯪꯕꯒꯤ ꯖꯦꯕꯂꯤꯟ ꯂꯪꯕꯒꯤ ꯑꯗꯒꯤ ꯍꯔꯗꯜꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯏꯁꯥꯅ ꯍꯦꯛ ꯄꯥꯝꯖꯕ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯍꯧꯖꯤꯛ ꯁꯤꯕꯨꯗꯤ ꯒꯣꯜꯒ ꯐꯪꯉꯛꯑꯦꯀꯣ ꯅꯠꯇꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯨꯗ ꯄꯥꯝꯖꯈꯤꯕ ꯑꯗꯨꯒ ꯏꯁꯥꯅ ꯈꯔ ꯍꯦꯟꯅ ꯄꯥꯝꯕ ꯃꯈꯜꯒꯤ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯁꯥꯟꯅꯅꯤꯡꯕ ꯏꯟꯇꯔꯦꯁ ꯂꯩꯕ ꯑꯦꯔꯤꯌꯥ ꯑꯗꯨꯒ ꯍꯩꯅꯖꯕ ꯑꯦꯔꯤꯌꯥꯗꯤ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯝꯖꯦꯟꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯐꯥꯏꯇꯤꯡꯒꯨꯝꯕ ꯀꯕꯥꯇꯤꯒꯨꯝꯕꯁꯦ ꯁꯤꯒꯨꯝꯕꯗꯤ ꯏꯆꯥꯅ ꯌꯥꯝ ꯄꯥꯝꯅ ꯇꯧꯔꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗꯤ ꯑꯗꯨꯒꯤꯗꯤ ꯂꯩꯇ꯭ꯔꯦꯗꯅ ꯍꯥꯟꯅꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯍꯣꯠꯅꯔꯦ ꯀꯕꯥꯇꯤꯒꯨꯝꯕ ꯂꯝꯖꯦꯟꯒꯨꯝꯕ ꯀꯣꯐꯥꯏꯇꯤꯡꯒꯨꯝꯕ ꯁꯤꯒꯨꯝꯕꯗꯤ ꯌꯥꯝ ꯇꯧꯔꯛꯑꯦ ꯌꯥꯛꯁꯦ ꯑꯗ ꯃꯅꯤꯄꯨꯔꯁꯤ ꯁꯥꯟꯅꯕꯒꯤ ꯄꯥꯋꯔ ꯍꯥꯎꯁ ꯑꯣꯐ ꯁ꯭ꯄꯣꯔꯠꯁꯅꯤ ꯍꯥꯏꯗꯅ ꯚꯥꯔꯠꯁꯤꯗ ꯍꯥꯏꯅꯔꯤ ꯃꯌꯥꯝꯅꯁꯨ ꯌꯥꯅꯔꯤ ꯁꯥꯟꯅꯕ ꯍꯥꯏꯁꯤꯗꯁꯨ ꯑꯩꯈꯣꯏ ꯁꯤꯅꯥ ꯈꯪꯖꯟꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯦꯗꯥꯝ ꯍꯣꯏ ꯁꯥꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯥꯎꯔꯤꯁꯤꯅꯤ ꯁꯥꯟꯅꯕꯁꯤ ꯀꯌꯥꯝ ꯄꯥꯝꯒꯦꯕꯨ ꯁꯥꯟꯅꯕꯁꯤꯁꯨ ꯅꯤꯁꯥ ꯃꯈꯜ ꯑꯃꯅꯤꯗ ꯃꯁꯤꯁꯨ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯒꯗꯤꯕ ꯊꯣꯏꯗꯣꯛꯅ ꯏꯀꯥꯏꯕ ꯑꯗꯒꯤ ꯑꯀꯤꯕꯁꯦ ꯁꯨꯛꯂꯩ ꯂꯩꯔꯨꯗꯦ ꯃꯥꯅ ꯉꯝꯃꯤꯁꯦ ꯑꯩꯁꯨ ꯉꯝꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯂꯩꯌꯦꯕ ꯁꯤꯡꯅꯕ ꯑꯃꯅꯤ ꯆꯦꯂꯦꯟꯖꯅꯤ ꯃꯥꯅꯦ ꯆꯦꯂꯦꯟꯖꯅꯤ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯍꯜ ꯂꯃꯟ ꯆꯍꯤ 90ꯒꯤ ꯃꯊꯛ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯁꯥꯟꯅꯒꯅꯤ ꯑꯗꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛꯁꯤꯗꯩꯁꯤꯗ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯑꯩ ꯄꯨꯡ 6ꯇꯩ 9ꯐꯥꯎ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯌꯦꯡꯉꯤꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯂꯤꯗꯔ ꯃꯌꯥꯝ ꯑꯣꯏꯗꯅ ꯋꯤꯃꯦꯟ ꯂꯤꯗꯔ ꯃꯌꯥꯝ ꯑꯣꯏꯗꯅ ꯑꯗꯩ ꯃꯌꯥꯝꯁꯨ ꯇꯧꯔꯤ ꯑꯗꯒꯤ ꯁꯣꯝꯗ ꯈꯔ ꯑꯃꯅ ꯀꯩꯊꯦꯜ ꯐꯝꯕꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯕ ꯃꯆꯥ ꯃꯁꯨ ꯁꯦꯝꯕꯒꯤ ꯑꯗꯣ ꯁꯥꯟꯅꯕꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯔꯤꯕ ꯄꯥꯝꯃꯤꯕ ꯁꯥꯟꯅꯕꯒꯤ ꯃꯔꯛ ꯁꯥꯟꯅꯕꯒꯤ ꯃꯍꯨꯝ ꯑꯗꯨꯒ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩ ꯌꯥꯎꯅꯤꯡꯉꯤ ꯑꯗꯣ ꯑꯩ ꯌꯥꯎꯒꯗꯕꯅꯤ ꯀꯥꯏꯅ ꯈꯜꯂꯛꯏꯁꯦ ꯁꯤ ꯋꯥꯈꯜꯁꯦ ꯃꯁꯤ ꯑꯩꯈꯣꯏꯗꯁꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡꯕ ꯑꯣꯏꯅꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯃꯔꯛꯁꯤꯗꯩꯁꯤꯗ ꯅꯨꯄꯤ ꯃꯌꯥꯝ ꯌꯥꯎꯗꯣꯔꯤꯅꯤ ꯆꯍꯤꯁꯤ ꯆꯍꯤ 90ꯒꯤ ꯃꯊꯛ ꯃꯌꯥꯝ ꯌꯥꯎꯗꯣꯔꯤꯕꯅꯤ ꯃꯣꯏꯗꯁꯨ ꯇꯁꯦꯡꯅ ꯏꯟꯁꯄꯤꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯃꯁꯦ ꯑꯩꯁꯦ ꯑꯌꯨꯛꯁꯦ ꯄꯨꯡ 5ꯗ ꯌꯣꯒ ꯊꯣꯛꯑꯦꯕ ꯑꯩꯈꯣꯏ ꯌꯣꯒ ꯁꯥꯟꯅꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯣꯒꯒꯤ ꯇꯥꯛꯄꯤꯔꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯖꯥ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯈꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯅꯣꯏꯗꯤ ꯅꯁꯥꯅꯧꯁꯨ ꯍꯧꯖꯤꯛ ꯀꯩꯝꯐꯥꯎ ꯇꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯀꯩꯅꯣꯁꯤ ꯕꯦꯇꯔꯤꯌꯥꯟꯒꯤꯁꯤ ꯌꯥꯎꯁꯜꯂꯨꯅꯦ ꯇꯧꯔꯒ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯆꯤꯡꯃꯩꯔꯣꯡꯗꯒꯤ ꯋꯦꯠꯂꯤꯐꯇꯤꯡꯒꯤ ꯀꯨꯟꯖꯔꯥꯅꯤꯗꯣ ꯃꯥꯒꯤ ꯃꯈꯥꯗ ꯌꯥꯎꯕꯅꯦꯕ ꯑꯗꯩ ꯆꯤꯡꯃꯩꯔꯣꯡ ꯆꯠꯂꯒ ꯐꯣꯝꯁꯦ ꯂꯧꯔꯨꯕꯅꯦ ꯑꯦꯗꯃꯤꯁꯟ ꯂꯨꯄꯥ 200ꯁꯤ ꯇꯤꯡꯉꯦ ꯑꯦꯗꯃꯤꯁꯟ ꯂꯨꯄꯥ 200ꯁꯤ ꯇꯤꯡꯉꯀꯥꯟꯗ ꯃꯣꯏꯅ ꯑꯦꯗꯃꯤꯁꯟ ꯍꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯈꯨꯃꯟꯁꯤꯗ ꯑꯩꯈꯣই ꯆꯪꯕꯁꯦ ꯌꯥꯔꯦ ꯍꯥꯏꯅ ꯁꯥꯟꯅꯕ ꯆꯪꯕ ꯌꯥꯔꯅꯤꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯒꯤ ꯃꯣꯏꯅ ꯈꯔ ꯂꯩꯔꯀꯥꯟꯗ ꯇ꯭ꯔꯦꯠ ꯁꯨꯠ ꯀꯔꯤ ꯀꯔꯥ ꯃꯣꯏ ꯑꯗꯨꯝ ꯄꯤꯔꯦ ꯁꯤꯃ ꯁꯥꯟꯅꯔꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯁꯥꯟꯅꯕꯒꯤ ꯏꯍꯧ ꯑꯃ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯈꯠꯂꯛꯏꯗꯅ ꯑꯍꯟꯁꯤꯡꯁꯨ ꯁꯥꯟꯅꯔꯤꯁꯤꯅ ꯆꯍꯤ 30ꯒꯤ ꯑꯍꯟ ꯌꯥꯎꯏ ꯑꯗꯨ ꯏꯁꯥ ꯍꯧꯖꯤꯛ ꯃꯦꯗꯥꯝ ꯇꯔꯨꯕꯤꯁꯤ ꯌꯥꯎꯕꯤꯔꯤꯅꯦꯕ ꯑꯗꯨ ꯁ꯭ꯋꯥꯏꯗꯅꯤ ꯑꯗꯣ ꯁꯥꯟꯅꯕꯁꯤꯅ ꯀꯔꯤꯅꯣ ꯀꯥꯟꯅꯕ ꯄꯤꯔꯤꯁꯦ ꯑꯗꯨ ꯏꯁꯥ ꯈꯛꯇꯃꯛ ꯅꯨꯡꯉꯥꯏꯍꯜꯂꯤꯕ꯭ꯔꯥ ꯑꯗꯒꯤ ꯋꯥꯈꯜꯁꯤ ꯃꯤꯑꯣꯏꯕꯁꯤ ꯍꯧꯖꯤꯛꯁꯤ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯀꯨꯞ ꯑꯅꯥꯒꯤ ꯑꯋꯥ ꯑꯅꯥ ꯂꯣꯏ ꯈꯜꯂꯤ ꯇꯦꯟꯁꯟ ꯂꯩ ꯑꯦꯡꯖꯥꯏꯇꯤ ꯂꯩ ꯁ꯭ꯇ꯭ꯔꯦꯁ ꯂꯩ ꯗꯤꯄ꯭ꯔꯦꯁꯟ ꯂꯩ ꯃꯌꯥꯝ ꯂꯩ ꯀꯔꯤꯅꯣ ꯁꯥꯟꯅꯕꯁꯤꯅ ꯍꯧꯖꯤꯛ ꯃꯦꯗꯥꯝ ꯐꯪꯉꯤ ꯀꯥꯟꯅꯕꯁꯦ ꯀꯔꯤ ꯄꯤꯒꯦ ꯃꯁꯤ ꯁꯥꯟꯅꯕꯁꯤꯅ ꯀꯥꯟꯅꯕ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯇꯦꯟꯁꯟ ꯂꯩꯕ ꯃꯌꯥꯝ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯇꯦꯟꯁꯟꯗꯨ ꯂꯩꯇ꯭ꯔꯦ ꯀꯔꯤꯝꯇ ꯇꯦꯟꯁꯟꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯗꯥ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯒꯤ ꯁꯥꯟꯅꯕꯔꯣꯝꯗ ꯋꯥꯈꯜꯁꯦ ꯊꯝꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯕꯁꯤꯗꯤ ꯌꯨꯝ ꯑꯋꯥ ꯑꯅꯥ ꯀꯥꯎꯒꯦ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛꯁꯦ ꯀꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯁꯥꯟꯅꯕꯁꯤ ꯌꯥꯎꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦꯅ ꯑꯩ ꯊꯃꯣꯏꯁꯤꯗ ꯂꯩꯖꯩ ꯁꯥꯟꯅꯕꯁꯤꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯗꯨꯅꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯔꯒ ꯄꯨꯟꯁꯤꯁꯤ ꯂꯦꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯁꯥꯟꯅꯕ ꯌꯥꯎꯕꯅ ꯍꯤꯗꯥꯛꯇ ꯍꯦꯟꯅ ꯀꯥꯟꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯃ ꯑꯗ ꯍꯧꯖꯤꯛꯁꯦ ꯌꯨꯝ ꯁꯣꯝꯗ ꯂꯩꯔꯦ ꯑꯗꯣ ꯇꯥꯗꯗꯤ ꯂꯩꯈꯤꯗ꯭ꯔꯦ
adu isa nupa ani aduga isa nupi ama moidi kari kari tauri kramai tauri adu yumgi support haitare yum nadi isa sing nadi kari hai madam isa sing na ju ima je wa dai gwa ni ima nang tawning ba dum taw chatlu na isa nupa ani mak nupi thire aduga nupi du ju mai pangare ai di hoji imung manungi di karing bok pudre al yum da di hal ware horen kari thongni kari chane habe ngon da kai bok lehendre isa sing jena adu ji akogi tasena harakanda laibok pharabi mama ma aduga kitang akogi haidi isana pamjaba wakalgi karigi polum mayam gadu khara hoji thadarama aduga leitraba punsi ma haitare hoi adu tare hoi ipur ba leigi da bagi nungai ta baduna tongam bamni adu nata badi isa gaina engonda ima na nungai da ba adum taw kasu kai ba leiti yauk jo ne chanok jo ne adum tawni isa mi ba sidi asibagi manai ni aduna akoi loina boxing asi madam su ai su punamakse nongmal tra nongmadi asibagi khaya dis luin ta dorobani aduna ngan mathengba adu khaki wane na ta da su mana sakridu koi mem thadoga nungai ne inna chikna haitare adu mapugi le konda le ro wisnu ndumana haijage adugi nungai to mrak to adu hojik maruina angang wori gi punsi haji yam nungsi ningjang bada medam gi angang wori punsi ji yungi du kramai tawi chil nausing adigi school chat pa khopa adagi larik si karai bok tambire kramai to ai je khoi chilina khoi mapan poi nupi taruk nupa ahum mapan subje ai ni atu khai to bini ni khai to bini aduna mayam marakte de yam kena yamna kare hani mayam de gi di hen horuk pa haitare mayam de ki dana maudana adai iche mayam du ne imung manungi kari gi aingoda kari mok yaw de adum nupam cha amadona adum lele e ba yakse ngang wori gi da laire su di kai ta me kramai to metric phau tang tam me metric ti pass to hobi adagi thawi ingang di maruina hojik se aisa sing ngamdana khoram tawadu सरकार की थबक ती तौगी होद्रबा तो करी करी सिन फम सरकार की थबक से आइजे मतम खरा चाही तरेत मो स्टेट सोशल वेलफेयर दा आइजे जावरमी अदे मोय चाही मांगा गे एक्सीडेंट तौदबदो अदे अखोगी इपुरब जे लैतबदगी आइजे चाही अनि मक्से नादना तौबदगी आई अदम तोखरे सगो मनदगी इमानबी अमदा आइगी थबक जे पिथोखियबा मतम दुदा मान आइगोंदा लुपा लिसिंग कुंथ्रा हंजलै मतम दी लुपा के लिसिंग कुंथ्रा दि चावर पोनी अदो हुजिक्ति मादी रेगुलर तादना अदम लैगे अदो अतोप सिंबम दी युम की करी चासी आइजे युमदा अंगांग जिंगना अदो आई दी फमतोगा लैथो हाइतबनी ना आइजे कोलजु छाये हुजिक्से ngaक संगदा आई फी छाबा कगे फिनो साबिरि से फीजे आइजे फनेक छु छाई अदगी दी मतम दगी हाउफी ओइरो फने ओइरो फी ओइरो अदम छाई मरुवैना इसै छपी मयाम जगी फने खोगी मयांगलं फने से आइना छारगा चांग चाप मानना पीबजे इसै छपी मयाम जगी दी मोइदी नंग अदु फने तो हौरो मेना हे मोइजिना पुलप हाय अदे जगोय छाबगी हाउफी द मय याम हटपजे मसिमा वांगैगी जगोयगी ओजा अमा खंगना मान पुरा कांतिक तौरगा तवे हुजिक से अहल लोइरे मयंग मचो याम हपदो ngamdre hatabi oin tawraji ए ngako tapna adom halaga saro ona moigi jagogi phije pulap aina pi ade phi sabagi thawak simi sagi sin phamona sagi sin phamona phi sabai je tawe ado yoga ma yukta mu chatle sona kan sana dringi da yoga chali sina kramai tawbonu yoga gisina yoga sina ayuk se yahudi pung mari mamang se adum hawale pung mari mama hawalaga aije yoga ji yauramaga yoga ji akhoi je pung manga dagi na taruk phok taweba pung manga de taruk phok tawra matung sidagi yoga loira kan khumalom da mu chatpa pung nipan bhawdi chukan chan the yoga sisu maruina competition ga international level gi competition ga hogi sillaba yam pharaba sanaba makhal amadi oiri adu isa nungaina basum tawbiribra aduga hojiki yoga gi competition kari aduga di thopi bi yawi adugumadi yawru de aduga isan nungaina ba tawa hai tare adu hantak se mars ki tarik 33 adaida akhoi je more gi trade center do adaida akhoi kungani thoi je jog utpa chale aduda di yawi ya Mars di mamang sahi gido mamang sahi Mars da 2019 gi 19 gi adre yoga se yoga sanaba sisu arai badi ori doine lai di se jo lairu ni yoga ji ai isa ji yam chawram yam noiram me ba ado aina mayeng ta gi de ai gi wakan de yoga da gi ne na khale yam noiram me moisu sajon si yam changba tawda tawroi da yam yawba aduga ka hani punsi mahing si pura onthopani na
ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕ ꯃꯌꯥꯝ ꯇꯧꯔꯦ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯅ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯇꯧꯔꯦ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯁꯤ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯀꯝꯄꯤꯇꯤꯁꯟ ꯆꯦꯝꯄꯤꯌꯟꯁꯤꯞ ꯃꯌꯥꯝꯒꯁꯨ ꯄꯥꯡꯊꯣꯛꯏꯗꯅ ꯑꯇꯩ ꯑꯇꯩꯕ ꯀꯝꯄꯤꯇꯤꯁꯟꯒꯗꯤ ꯌꯥꯎꯕꯤꯈꯤꯕ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯁꯦ ꯈꯨꯃꯜꯒꯤꯗꯁꯨ ꯌꯥꯎꯔꯒꯁꯨ ꯑꯗꯩꯗꯗꯤ ꯑꯩꯁꯦ ꯒꯣꯜꯗꯤ ꯐꯪꯕ ꯉꯝꯈꯤꯗꯦꯕ ꯉꯝꯈꯤꯗꯕꯗꯨꯗ ꯑꯩꯍꯥꯛꯅ ꯑꯁ ꯑꯩꯁꯦ ꯌꯥꯎꯕꯅꯦꯅ ꯃꯤ ꯃꯃꯥꯡꯗ ꯌꯥꯎꯕꯅꯦ ꯌꯥꯎꯔꯛ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯐꯪꯗꯕ ꯌꯥꯗꯦꯅ ꯑꯗꯨꯗꯅꯦ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯒꯤ ꯂꯧꯕꯨꯛꯁꯤꯗ ꯑꯗꯨꯝ ꯑꯁꯪ ꯃꯇꯝꯗ ꯑꯗꯨꯝ ꯁꯥꯟꯅꯩ ꯈꯨꯠꯂꯥꯏꯒꯁꯦ ꯂꯩꯔꯤꯕꯅꯤ ꯊꯑꯣꯏꯅ ꯍꯥꯏꯕꯗꯤ ꯅꯤꯡꯈ꯭ꯔꯒꯗꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯄꯥꯝꯈ꯭ꯔꯒꯗꯤ ꯍꯦꯛꯇ ꯃꯁꯤ ꯐꯪꯗ꯭ꯔꯤꯉꯩꯅ ꯈꯟꯕ ꯃꯆꯤꯡ ꯑꯃꯗꯤ ꯌꯥꯎꯔꯤꯅꯤ ꯃꯦꯗꯥꯝ ꯇꯔꯨꯕꯤꯒꯤꯁꯦ ꯃꯆꯤꯡ ꯑꯃꯗꯤ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯃꯆꯤꯡꯗꯨꯅꯤꯀꯣ ꯉꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤ ꯑꯃ ꯉꯁꯤ ꯂꯤꯔꯔꯤꯁꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯆꯍꯤ ꯈꯖꯤꯛ ꯈꯔ ꯂꯩꯁꯜꯂꯛꯑꯕ ꯃꯇꯝꯁꯤꯐꯥꯎꯗ ꯑꯀꯤꯕ ꯂꯩꯇꯅ ꯁꯥꯟꯅꯕꯁꯤ ꯏꯁꯥꯗ ꯑꯅꯥ ꯑꯌꯦꯛ ꯑꯗꯨꯗ ꯀꯔꯤꯝꯇ ꯌꯥꯎꯕꯤꯗꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄ ꯇꯥꯟꯖꯥꯁꯤꯗꯅꯤ ꯃꯦꯗꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯨꯝ ꯈꯛꯇꯗ ꯆꯥꯛꯈꯨꯝꯗ ꯀꯟꯐꯥꯏꯟ ꯇꯧꯗꯅ ꯑꯗꯨꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯃꯁꯨꯒꯤ ꯁꯦꯕꯥꯗ ꯀꯔꯤꯗ ꯑꯗꯨꯋꯥꯏꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯈꯛꯇ ꯅꯠꯇꯅ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯃꯣꯏꯗꯤ ꯊꯕꯛ ꯌꯥꯝ ꯁꯨꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯣ ꯋꯥꯔꯀꯤꯡ ꯋꯨꯃꯦꯟ ꯑꯣꯐꯤꯁꯇ ꯀꯔꯤꯗ ꯅꯠꯇ꯭ꯔꯁꯨ ꯇꯨꯃꯤꯟꯅꯗꯤ ꯂꯩꯕ ꯍꯧꯖꯤꯛ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯅ ꯍꯛꯆꯥꯡꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯐꯝꯕꯤꯔꯨ ꯅꯨꯡꯉꯥꯏꯔꯤꯕ ꯅꯣꯏꯔꯝꯃꯤ ꯍꯧꯖꯤꯛ ꯍꯛꯆꯥꯡꯒ ꯀꯪꯊꯔꯛꯑꯦꯒ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯄꯥꯎꯖꯦꯜ ꯑꯗ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇꯪ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯤ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯇꯧꯅ ꯇꯧꯅ ꯍꯥꯏꯗꯣꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯃꯦꯗꯜ ꯂꯧꯕ ꯌꯥꯏ ꯑꯗꯣ ꯚꯥꯔꯠꯀꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯨꯗ ꯑꯩꯈꯣꯏꯁꯨ ꯂꯦꯞꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯃꯦꯗꯥꯝ ꯇꯔꯨꯕꯤꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯔꯕꯅꯤ ꯑꯗꯣ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯕꯤꯒꯅꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯗꯤ ꯌꯨꯝꯗ ꯁꯨꯝ ꯁꯨꯖꯜꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯋꯥꯈꯜꯁꯤꯅꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯕꯨ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯂꯣꯏ ꯉꯝꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯌꯥꯍꯧ ꯍꯦꯛ ꯉꯜꯂꯤꯒꯩ ꯄꯨꯝꯅꯃꯛ ꯅꯪꯉꯦ ꯑꯩꯈꯣꯏꯅ ꯍꯜꯂꯛꯑꯀꯥꯟꯗ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏ ꯇꯧ ꯅꯪꯉꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯂꯒ ꯌꯨꯝꯗ ꯁꯨꯖꯜꯂꯒ ꯃꯧꯒ ꯁꯥꯎꯅꯕꯒꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯇꯧꯔꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯀꯣꯛꯀꯦ ꯍꯥꯏꯔꯗꯤ ꯁꯥꯟꯅꯕ ꯊꯣꯛꯄꯤꯔꯛꯎ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯟꯕꯁꯦ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯀꯥꯎꯏ ꯑꯗꯨꯅ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯎ ꯁꯥꯟꯅꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯟꯃꯤꯟꯅꯁꯤ ꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯃꯤꯡꯆꯠ ꯎꯔꯣꯡꯁꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯤꯡꯆꯠ ꯎꯔꯣꯡ ꯂꯧꯁꯤ ꯍꯥꯏꯕꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯝ ꯇꯔꯨꯕꯤ ꯉꯁꯤ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗꯅꯤ ꯏꯁꯥꯒꯤ ꯆꯍꯤ 65 ꯁꯨꯔꯛꯑꯕꯁꯤꯗ ꯑꯀꯤꯕ ꯂꯩꯇꯅ ꯍꯧꯖꯤꯛ ꯁꯥꯟꯅꯔꯛꯄꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯔꯨꯑꯣꯏꯅ ꯍꯦꯃꯔꯒꯤ ꯑꯣꯏꯁꯅꯨ ꯖꯥꯕ꯭ꯂꯤꯡꯒꯤ ꯑꯣꯏꯁꯅꯨ ꯁꯣꯔꯠ ꯄꯨꯠꯀꯤ ꯑꯣꯏꯁꯅꯨ ꯑꯗꯒꯤ ꯔꯤꯂꯦ ꯔꯦꯁ ꯌꯥꯎꯗꯅ ꯆꯦꯟꯁꯤꯜꯂꯨꯔꯦ ꯁꯤꯗꯁꯨ ꯅꯠꯇꯦ ꯑꯃꯅ ꯍꯔꯗꯜꯐꯥꯎ ꯆꯣꯡꯁꯤꯜꯂꯨꯔꯤ ꯍꯥꯄꯛꯇꯅ ꯑꯩꯅ ꯃꯗꯨ ꯍꯩꯅꯕ ꯍꯩꯅꯗꯕ ꯁꯥꯟꯅꯕꯁꯤꯗ ꯀꯤꯗꯕꯒꯤ ꯆꯥꯡꯁꯦ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯎꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯃꯦꯗꯜ ꯑꯃꯃꯝꯗꯤ ꯒꯣꯜ ꯐꯪꯕꯁꯨ ꯐꯪꯕꯅꯤ ꯐꯪꯗ꯭ꯔꯁꯨ ꯃꯦꯗꯜ ꯑꯃꯗꯤ ꯐꯪꯗꯕ ꯌꯥꯗꯦ ꯐꯪꯉꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯎꯔꯤꯕꯤ ꯁꯛꯅꯥꯏꯔꯕꯤ ꯁꯥꯟꯅꯔꯣꯏ ꯑꯃꯅꯤ ꯑꯗꯨꯅ ꯚꯦꯇꯔꯥꯟ ꯁꯥꯟꯅꯔꯣꯏ ꯑꯃꯅꯤ ꯉꯁꯤ ISTVꯒꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒꯤ ꯋꯥꯔꯤꯁꯤꯗ ꯂꯥꯛꯄꯤꯗꯅ ꯂꯦꯡꯕꯤꯔꯛꯇꯅ ꯏꯁꯥꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤ ꯂꯤꯕꯤꯕ ꯑꯗꯨꯒ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯃꯦꯗꯥꯝ ꯇꯔꯨꯕꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨ ꯄꯨꯟꯁꯤꯁꯤ ꯌꯥꯝ ꯁꯥꯡꯅ ꯍꯤꯡꯕꯤꯀꯣ ꯌꯥꯝ ꯁꯥꯡꯅ ꯍꯤꯡꯕ ꯌꯥꯔꯤ ꯀꯔꯤꯝ ꯇꯧꯗ꯭री ꯁꯥꯟꯅꯔꯣꯏꯁꯨ ꯑꯣꯏꯕꯤꯔꯤ ꯑꯗꯨꯅ ꯅꯤꯡꯕꯤꯔꯤꯕ ꯄꯥꯝꯕꯤꯔꯤꯕ ꯁꯥꯡꯅ ꯃꯥꯡꯗ ꯍꯤꯡꯖꯒꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯦꯗꯜ ꯂꯧꯕ ꯉꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯃꯛꯅꯦ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯃꯦꯗꯜꯗꯨ ꯂꯧꯕ ꯉꯝꯕꯤꯌꯨ ꯆꯍꯤ ꯍꯥꯏꯅ ꯈꯨꯗꯤꯡ ꯃꯦꯗꯜ ꯂꯧꯕ ꯉꯝꯖꯒꯦ ISTVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯗꯥꯝ ꯇꯔꯨꯕꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯃꯛ ꯊꯝꯖꯔꯤ ꯋꯥꯐꯝꯁꯤ ꯇꯝꯖꯈꯤꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ